ꯃꯥꯒꯤ ꯋꯥꯍꯩ ꯅꯤꯅꯕꯒꯤ ꯑꯆꯥꯕ ꯃꯇꯝ ꯄꯤꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯁꯤ. ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯍꯤꯔꯝ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯔꯒ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ. ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯔꯒ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯨꯟꯁꯤꯅꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯒꯂꯇꯤꯌꯥꯁꯤꯡꯗ ꯄꯣꯜꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 3:3 ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯥ? ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯥ? ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯏꯁꯣꯔꯗ ꯆꯪꯖꯁꯤ. ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯦ. ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯅ ꯄꯥꯡꯕꯤꯌꯨ. ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯆꯤꯜ ꯂꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯅꯆꯥꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯇꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯃꯊꯧ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ. ꯑꯥꯃꯦꯟ. ꯒꯂꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯔꯣꯝꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯅꯤ. ꯍꯧꯖꯤꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯇꯦꯠ ꯍꯥꯏꯅꯔꯤꯕ ꯑꯁꯤꯒꯨꯝꯕꯅꯤ. ꯍꯥꯏꯔꯤꯕ ꯒꯂꯇꯤꯌꯥꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯍꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ. ꯌꯥꯝꯅ ꯃꯌꯣꯜ ꯑꯣꯏꯕ, ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯕ, ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯔꯣꯝꯒꯤ ꯃꯤꯁꯤꯡ, ꯒ꯭ꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯌꯤꯍꯨꯗꯤ ꯑꯌꯥꯝꯕꯅ ꯒꯂꯇꯤꯌꯥꯒꯤ ꯁꯍꯔꯁꯤꯡ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯒꯠꯅꯔꯝꯃꯤ. ꯃꯤꯁꯤꯡ ꯌꯥꯝꯂꯕ ꯑꯆꯧꯕ ꯁꯍꯔꯁꯤꯡꯅ ꯂꯩꯇꯦꯡꯕ ꯒꯂꯇꯤꯌꯥꯅꯤ. ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 13-13 ꯌꯦꯡꯂꯕꯗꯤ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯤꯁꯅꯥꯔꯤ ꯈꯣꯡꯆꯠꯇ ꯒꯂꯇꯤꯌꯥꯒꯤ ꯁꯍꯔꯁꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯈꯤ ꯍꯥꯏꯕ ꯎꯕ ꯐꯪꯏ. ꯃꯍꯥꯛꯅ ꯁꯟꯗꯣꯛꯄ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯒꯂꯇꯤꯌꯥꯒꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯌꯤꯁꯨꯕꯨ ꯂꯧꯁꯤꯟꯖꯈꯤ, ꯁꯤꯡꯂꯨꯞ ꯂꯤꯡꯈꯠꯈꯤ. ꯑꯗꯨꯕꯨ ꯄꯣꯜꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯈꯤꯗꯦ. ꯃꯊꯪ ꯃꯤꯁꯅꯥꯔꯤ ꯈꯣꯡꯆꯠꯇ ꯑꯁꯨꯝ ꯆꯠꯈꯤ. ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯂꯥꯟꯅ ꯇꯝꯕꯤꯕ ꯃꯤꯁꯤꯡ ꯂꯥꯛꯂꯦ. ꯄꯣꯜꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏ. ꯃꯁꯤ ꯒꯂꯇꯤꯌꯥꯄꯟꯗꯨꯞ 1:3 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯄꯣꯜꯅ ꯁꯟꯗꯣꯛꯂꯝꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯃ ꯃꯈꯣꯏꯅ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯁꯟꯗꯣꯛꯂꯔꯦ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥꯖꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯈꯣꯏꯔꯥꯡꯂꯝꯃꯤ. ꯄꯣꯜꯅ ꯂꯥꯞꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯁꯟꯗꯣꯛꯂꯤꯕ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯔꯝꯃꯤ. ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯔꯝꯗꯨꯅ ꯒꯂꯇꯤꯌꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯏꯔꯒ ꯊꯥꯈꯤꯕꯅꯤ. ꯒꯂꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯂꯨꯞ ꯑꯃꯠꯇꯃꯛ ꯂꯩꯔꯝꯗꯦ. ꯁꯤꯡꯂꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ. ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯆꯤꯡꯈꯤꯗꯅꯕ ꯏꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯔꯒ ꯊꯥꯈꯤꯕꯅꯤ. ꯄꯟꯗꯨꯞ 3:3 ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕꯒꯨꯝꯅ, ꯍꯦ ꯑꯄꯪꯕ ꯒꯂꯇꯤꯌꯥꯒꯤ ꯃꯤꯁꯥ, ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯆꯩꯕꯤꯔꯤꯕꯅꯤ. ꯊꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯤꯕ, ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯤꯡꯈꯠꯆꯈꯤꯕ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕꯁꯤ ꯄꯣꯜꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ.
ꯃꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯔꯒ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯨꯟꯁꯤꯅꯤ, ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯄꯨꯟꯁꯤ ꯅꯠꯇꯦ꯫ ꯄꯣꯜꯅ ꯁꯟꯗꯣꯛꯄ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯐꯕ ꯋꯥꯄꯥꯎꯅꯤ꯫ ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯁꯥꯁꯇ꯭ꯔ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ, ꯖꯤꯍꯨꯗꯤ ꯙꯔꯃꯗ ꯃꯊꯋꯥꯏ ꯂꯨꯞꯆꯔꯝꯕ, ꯁꯤꯡꯂꯨꯞꯄꯨ ꯑꯣꯠ ꯅꯩꯕꯗ ꯃꯥꯡꯖꯤꯟ ꯊꯥꯔꯝꯕ ꯄꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯕꯨ ꯅꯧꯅ ꯄꯣꯛꯍꯟꯕꯤꯔꯕꯗ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯔꯝꯂꯦ, ꯑꯔꯦꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯦꯡꯅ ꯈꯪꯖꯈꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯐꯪꯖꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯕꯨ ꯁꯟꯗꯣꯛꯆꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯒꯂꯇꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯖꯗꯨꯅ ꯒꯂꯇꯤꯌꯥꯒꯤ ꯁꯍꯔꯁꯤꯡꯗ ꯁꯤꯡꯂꯨꯞ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯒꯂꯇꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯦꯝꯅ ꯐꯪꯖꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈꯤꯕꯅꯤ꯫ ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤ꯫ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯍꯤꯡꯕ ꯐꯪꯖꯕꯅꯤ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯈꯤ꯫ ꯃꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯅꯤ꯫ ꯋꯥꯌꯦꯜ ꯖꯥꯊꯪꯒꯤ ꯊꯕꯛ ꯇꯧꯕꯅ ꯃꯤꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯜꯂꯤ ꯍꯥꯏꯕ ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯊꯥꯖꯕꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯅꯤ꯫ ꯒꯂꯇꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯈꯤ꯫ ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯅꯥꯅꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯉꯝꯗꯦ꯫ ꯒꯂꯇꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯐꯪꯖꯈꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯋꯥꯏꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯈꯤꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯅꯤ꯫ ꯄꯣꯜꯅ ꯒꯂꯇꯤꯌꯥꯒꯤ ꯁꯍꯔꯁꯤꯡꯗ ꯁꯤꯡꯂꯨꯞ ꯂꯤꯡꯈꯠꯂꯝꯕꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯤ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯖꯤꯍꯨꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯈꯔ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯄꯣꯜꯅ ꯁꯟꯗꯣꯛꯂꯝꯕꯗꯨ ꯅꯠꯇꯕ ꯏꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯃ ꯁꯟꯗꯣꯛꯂꯔꯦ꯫ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯎꯟ ꯀꯛꯀꯗꯕꯅꯤ, ꯖꯤꯍꯨꯗꯤꯁꯤꯡꯒꯤ ꯋꯥꯌꯦꯜ ꯖꯥꯊꯪ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯥꯛꯀꯗꯕꯅꯤ, ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯗꯁꯨ ꯌꯥꯎꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯁꯤꯡꯂꯨꯞꯇ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯝꯕꯤꯔꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯝꯕꯤꯕ ꯑꯁꯤꯅ ꯁꯤꯡꯂꯨꯞꯇ ꯆꯩꯊꯦꯡ ꯀꯟꯅ ꯄꯤꯔꯝꯃꯤ, ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯕꯨ ꯈꯣꯏꯔꯥꯡꯍꯜꯂꯝꯃꯤ, ꯃꯈꯣꯏ ꯃꯁꯦꯟ ꯇꯣꯈꯥꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯨꯏꯁꯤꯡ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯑꯃꯁꯨꯡ ꯃꯁꯥ ꯀꯛꯄꯁꯤꯡꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯃꯈꯣꯏꯗꯒꯤ ꯆꯦꯛꯁꯤꯟꯅꯅꯕ ꯒꯂꯇꯤꯌꯥꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯏꯟꯁꯤꯟꯕꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯖꯨꯛ ꯖꯨꯛꯇ ꯂꯥꯛꯈ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯂꯥꯛꯂꯤ, ꯂꯥꯛꯁꯨ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯇꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯏ ꯍꯥꯏꯅ ꯃꯤꯁꯤꯡꯗ ꯇꯝꯕꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯏ꯫ ꯒꯂꯇꯤꯌꯥꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯀꯌꯥ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯕꯨ ꯊꯥꯖꯗꯨꯅ ꯑꯄꯪꯕ ꯑꯣꯏꯔꯛꯂꯦ꯫ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯃꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯦ꯫ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯑꯋꯥ ꯅꯪ ꯀꯌꯥ ꯈꯥꯡꯖꯈꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯦ, ꯃꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯃꯇꯣꯜ ꯂꯣꯝꯍꯟꯗ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤ? ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯤꯡꯅꯅꯕ, ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯊꯧꯒꯜ ꯇꯧꯅꯅꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤ? ꯊꯋꯥꯏꯒꯤ ꯃꯄꯥꯟꯅꯔꯥ, ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅꯔꯥ? ꯃꯨꯟꯅ ꯋꯥꯈꯜ
ꯇꯧꯃꯤꯟꯅꯔꯁꯤ꯫ ꯈ꯭ꯔꯤꯁꯇꯕꯨ ꯌꯦꯡꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯤ ꯌꯦꯡꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕꯁꯤꯡꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ, ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯌꯦꯡꯗꯨꯅ, ꯃꯥꯒꯤ ꯀ꯭ꯔꯣꯁꯄꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯁꯤ꯫ ꯄꯥꯁꯇꯔꯕꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯁꯤꯡꯂꯨꯞꯀꯤ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡꯕꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯅ ꯄꯤꯕꯤꯈꯤꯕ, ꯑꯋꯥꯕ ꯈꯥꯡꯕꯤꯗꯨꯅ ꯃꯁꯥꯕꯨ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯄꯤꯈꯤꯕ, ꯃꯁꯥꯗꯒꯤ ꯏ ꯆꯤꯟꯊꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯆꯥꯝꯊꯣꯛꯄꯤꯕ ꯈ꯭ꯔꯤꯁꯇ ꯈꯛꯇꯕꯨ ꯌꯦꯡꯗꯨꯅ, ꯃꯥꯒꯤ ꯀ꯭ꯔꯣꯁꯄꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯜꯂꯁꯤ꯫ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯁꯤ꯫ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯟꯗꯅ, ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤꯡꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯃꯐꯝ ꯄꯤꯗꯦ꯫ ꯃꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯃꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤ꯫ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯂꯁꯤ꯫ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯄꯗ ꯋꯥꯖꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯌꯤꯍꯨꯗꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯄꯥꯝꯖꯩ꯫ ꯌꯤꯍꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯃꯤꯁꯤꯡꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗꯁꯨ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨ ꯉꯥꯛꯍꯟꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯜꯅ ꯃꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯉꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅꯁꯨ ꯌꯤꯍꯨꯗꯤꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯌꯤꯁꯨꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯗꯨ ꯌꯦꯡꯂꯁꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯤꯍꯨꯗꯤ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯟ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯗꯒꯤ ꯊꯪꯊꯔꯛꯄ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯂꯦꯞꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯈꯛ ꯌꯦꯡꯁꯤ꯫ ꯃꯊꯤ 15 ꯄꯗ 1-10 ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ, ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯈꯨꯠ ꯍꯥꯝꯗꯅ ꯆꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯐꯔꯤꯁꯤꯁꯤꯡ ꯑꯃꯗꯤ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯌꯤꯁꯨꯗ ꯍꯪꯈꯤ꯫ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤ ꯉꯥꯛꯄꯗꯒꯤ ꯏꯁꯣꯔꯒꯤ ꯖꯥꯊꯪ ꯉꯥꯛꯄꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯌꯤꯁꯨꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯋꯥꯃꯆꯪꯅꯤ꯫ ꯅꯍꯥꯛꯅ ꯉꯁꯤ ꯆꯠꯅꯕꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯣꯔꯒꯤ ꯖꯥꯊꯪ ꯊꯨꯒꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯠ ꯍꯥꯝꯕ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯅꯒꯤ ꯈꯨꯠ ꯍꯥꯝꯕꯗꯨ ꯅꯠꯇꯦ꯫ ꯌꯤꯍꯨꯗꯤꯁꯤꯡꯅ ꯆꯥꯔꯝꯗꯥꯏꯗ ꯈꯨꯠ ꯍꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ꯫ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯂꯒ ꯈꯨꯅꯤꯡꯗꯒꯤ ꯍꯧꯅ ꯈꯨꯠ ꯃꯇꯣꯟ ꯐꯥꯎꯕ ꯆꯤꯡꯊꯔꯒ ꯍꯥꯝꯕꯅꯤ꯫ ꯌꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯗꯤ ꯑꯗꯨꯒꯨꯝꯅ ꯅꯠꯇꯅ ꯃꯌꯥꯝꯅ ꯍꯥꯝꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯔꯠꯀꯥꯠꯇ ꯍꯥꯝꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯉꯥꯛꯇꯦ, ꯃꯄꯥ ꯃꯄꯨꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯋꯥꯀꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯗꯒꯤ ꯊꯪꯊꯔꯛꯄ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯟꯕ ꯌꯥꯔꯣꯏ꯫ ꯀꯥꯟꯅꯗꯕ ꯆꯠꯅꯕꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯌꯥꯗꯦ, ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯒ ꯇꯥꯏꯑꯣꯟꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯕꯗꯤ, ꯅꯠꯇ꯭ꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯗ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯒꯜꯕꯨ ꯀꯥꯎꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕꯗ ꯈ꯭ꯔꯤꯁꯇꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ, ꯅꯤꯡꯅ-ꯁꯪꯗ ꯏꯁꯣꯔ ꯈꯨꯔꯨꯝꯒꯗꯕ ꯃꯇꯝꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯕꯗꯤ
nahak hakchangi mapana loisingani adungai Galatiagi Khristan kaya su makhoi gi tung inkhibani ngasidagi chahi lising ani gi mamangda lana tambiba Jihudi Khristan sing aduna Jerusalemdagi chaurangna nongthakki lambida kilometer lising amaga chama lapa Galatia tana tonganba phabo paw sandokpa lakhi mi singda aranba tambina namagi damakta awa nang kaya khangna makhoina lakhibani makhoi jamna wana laklamgani matamda gari leite train leite flight su leiba nate makhoina sandokpadu taning liba mi sing aduna su makhoina sandokliba program tawriba mafamduda chatpa mathau tai chair leiba nate bench leiba nate leipakta phamlaga taribani sandokliba mi su atawa mi su awawa khangwa mathau tai adubu isini nausa hojiki matam asidadi labna chatpagi mathau taraktre studio da sandolaga channel amada telecast tawraga malemgi mafam khudingdagi masa masagi jumda sofa da nungai na phamlaga taba jaraba matamni hojiki matam asida tv da youtube da facebook da online da wapaw sandokpa mina pik thalle ataba mi singna su nungai na masagi jumdagi mobile phone da tv da laptop desktop na singwadagi taba jare jamna phai ekhoina tagadabani adubu isini nausa online da wapaw sandokliba singa si ayambadi tonganba phabu wapaw sandokpa mi singni singlup amana khandokpa sunataba pham hapiba sunataba masana masabu oihanjaba self style pastor self style evangelist self style prophet self style preacher self style healing minister na jening sobagumna sauraba ngasigi taibang pani makhoi ayambadi malemgi mainland church singna janariba singlupki council singna janakhiba Khristan theology amasung Khristan doctrine bu jadaba kangbuni makhoina masana systematic su oidaba theology amasung doctrine semduna mi singda lana tambi makhoigi pandamdi mi singda isorgi wahai chumna tambi badu natte sen tanbani makhoigi isor di pukni haina shastra na haibiba adugumbani makhoidi Jisu jolaga chaba Jisu la lonba kangbuni makhoi ayamba billionaire oikhre makhoina mi singbo aranba lambida lamjingbi hojiki matamda thaujanda hakchinba kangbu radical grace haina khangnaba kangbu prosperity gospel haidona Khristan oirabadi lairabajade ina khungadawbani hakchang phagadawbani naroidawbani jekloidawbani haina sandokpa kangbu singlup amattada member oidaba singlupta jaudaba singlupta jauba mathau tade haina khanba mi singbu sadumna tambiba ordained ministry buthawoidaba sacrament singbu mamal thambidaba online evangelist sing asidagi aikhoina jamna cheksinba matam jawrabani maramdi makhoina mi singna makhoigi wapaw taninna naba mawongda shastragi wahai nataba itop topa makhoina semjin sajanba wahai sing sandoi makhoidi Khristan doctrine gi mayokta leiba mi singni makhoi ayambadi chana pathap leitaba chana pathap ngaktaba kangbuni makhoina Bible su selective oina pai makhoina apama paba mafam si adum pare makhoina pamda mafam adu makhoina supa pade healing ministry se khoina tawgadabani anaba singi damai khoina prarthana tawbigadobani Khristan singna tawba prarthana na maram oiduna mi kaya gi anaba pharibani adubu prarthana tawraga anaba kuding phagani haibasi Bible na tambiba mawong natte taibang pasida naroidawa kanasu leite aikhoi loina noma nagani mina sinariba singa se ayambadi naraga sinaribani accident tawduna tei maramna siba natragadi ahal oiraglaga siba oirabasu naraga sigadoribani aduna prarthana tawraga healing ministry tawraga anaba pumnaba phagani haina
ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯊꯥꯖꯕꯗꯨ ꯃꯨꯟꯅ ꯆꯥꯡ ꯌꯦꯡꯖꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯈ꯭ꯔꯤꯁꯇꯥꯟꯅꯕꯨ ꯅꯥꯕ ꯍꯧꯅꯕ꯭ꯔꯥ? ꯃꯥꯒꯤ ꯊꯥꯖꯕ ꯆꯦꯠꯇꯅ ꯇꯧꯏꯅꯤ, ꯃꯥꯒꯤ ꯊꯥꯖꯕ ꯆꯨꯝꯗꯅ ꯇꯧꯏꯅꯤ ꯍꯥꯏꯅ ꯇꯝꯕꯤꯕ ꯃꯤꯁꯤꯡꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤ꯫ ꯇꯤꯚꯤꯗꯁꯨ ꯌꯨꯇꯨꯕꯇꯁꯨ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯎꯔꯤ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯔꯦ, ꯁ꯭ꯇꯦꯖ ꯇꯧꯔꯦ, ꯅꯥꯁꯨ ꯅꯥꯗꯕ ꯃꯤ ꯑꯅꯥꯕ ꯁꯥꯔꯒ ꯂꯥꯛꯍꯜꯂꯦ, ꯁꯤꯁꯨ ꯁꯤꯗꯕ ꯃꯤ ꯑꯁꯤꯕ ꯁꯥꯍꯜꯂꯦ, ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯒ ꯐꯍꯜꯂꯦ, ꯑꯁꯤꯕ ꯍꯤꯡꯒꯠꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯥꯕ ꯅꯠꯇꯕ, ꯇꯁꯦꯡꯅ ꯁꯤꯕꯁꯨ ꯅꯠꯇꯕ ꯃꯤꯁꯤꯡꯗꯨ ꯗ꯭ꯔꯃꯥꯗ, ꯂꯤꯂꯥꯗ ꯑꯅꯥꯕ ꯁꯥꯕ, ꯑꯁꯤꯕ ꯁꯥꯕꯒꯨꯝꯅ ꯁꯥꯍꯟꯕꯤꯔꯦ꯫ ꯃꯁꯤ ꯈꯨꯠꯐꯪꯗꯅ ꯐꯥꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ꯫ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ, ꯔꯤꯄꯣꯔꯇꯔꯁꯤꯡꯅꯁꯨ ꯐꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝ ꯑꯃꯗ ꯍꯤꯡꯒꯠꯍꯟꯈꯤꯕ ꯃꯤꯗꯨ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝ ꯑꯃꯗ ꯑꯁꯤꯕ ꯁꯥꯅ ꯂꯥꯛꯈꯤꯕ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯄ ꯅꯠꯇꯦ, ꯈ꯭ꯔꯤꯁꯇꯒꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯄ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯃꯤꯁꯤꯡꯅ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤ ꯃꯈꯣꯏꯅ ꯄꯥꯝꯕ꯫ ꯃꯤꯡꯆꯠ ꯄꯥꯝꯗꯨꯅ, ꯁꯦꯟ ꯄꯥꯝꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯂꯣꯟꯕꯒꯤ ꯊꯕꯛ, ꯈ꯭ꯔꯤꯁꯇꯕꯨ ꯌꯣꯜꯂꯒ ꯆꯥꯕꯒꯤ ꯊꯕꯛꯁꯤ ꯃꯈꯣꯏꯅ ꯇꯧꯏ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯟꯂꯥꯏꯟꯗ ꯊꯧꯒꯟ ꯇꯧꯔꯤꯕ ꯇꯦꯂꯤ ꯏꯚꯥꯟꯖꯦꯂꯤꯁꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯁꯦꯔꯥꯟꯅꯅ ꯆꯠꯈ꯭ꯔꯕ ꯃꯤꯁꯤꯡꯕꯨ ꯂꯥꯟꯅ ꯇꯝꯕꯤꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯋꯥꯄꯥꯎ ꯇꯥꯕ, ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯦꯡꯕꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯌꯥꯎꯔꯤꯕ ꯁꯤꯡꯂꯨꯞ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯄꯥꯁꯇꯔꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯂꯩꯔꯤ꯫ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯏꯁꯄꯤꯀꯔꯗꯨꯅ ꯁꯟꯗꯣꯛꯄ ꯋꯥꯄꯥꯎꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯑꯣꯖꯥ, ꯃꯁꯤ ꯇꯥꯕ ꯌꯥꯕ꯭ꯔꯥ, ꯗꯣꯛꯇ꯭ꯔꯤꯟ ꯆꯨꯝꯕ꯭ꯔꯥ, ꯊꯤꯑꯣꯂꯣꯖꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯪꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯄꯨ ꯄꯥꯟꯗꯕ ꯅꯠꯇꯦ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤ, ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯤꯅꯕꯤꯔꯤ, ꯑꯣꯖꯥꯁꯤꯡ ꯄꯤꯅꯕꯤꯔꯤ, ꯄꯥꯁꯇꯔꯁꯤꯡ ꯊꯝꯕꯤꯔꯤ, ꯌꯥꯎ ꯁꯦꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯕꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯅ ꯌꯨꯝꯗ ꯐꯝꯃꯒ ꯃꯣꯕꯥꯏꯜꯗꯒꯤ, ꯗꯦꯛꯁꯇꯣꯞꯇꯒꯤ, ꯇꯤꯚꯤꯗꯒꯤ ꯋꯥꯄꯥꯎ ꯇꯥꯕ ꯌꯥꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯟꯕ ꯌꯥꯗꯦ꯫ ꯀꯅꯥꯒꯤ ꯋꯥꯄꯥꯎ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯏ? ꯀꯅꯥꯒꯤ ꯋꯥꯄꯥꯎꯅ ꯑꯆꯨꯝꯕꯅꯣ? ꯀꯅꯥꯒꯤ ꯊꯧꯒꯜꯅ ꯑꯐꯕꯅꯣ? ꯀꯅꯥꯒꯤꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯤ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕ ꯑꯗꯨꯒꯨꯝꯅ ꯏꯁꯥꯒꯤ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯑꯣꯖꯥꯁꯤꯡꯕꯨ ꯊꯧꯑꯣꯏꯔꯛꯇꯕ, ꯃꯁꯛꯁꯨ ꯈꯪꯗꯕ, ꯅꯣꯡꯃꯇꯁꯨ ꯎꯔꯨꯗ꯭ꯔꯤꯕ, ꯑꯣꯟꯂꯥꯏꯟꯗ ꯃꯁꯛ ꯎꯔꯒ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯈꯤꯕ, ꯃꯈꯣꯏꯗ ꯉꯥꯎꯖꯕ ꯃꯤ ꯂꯩ꯫ ꯃꯗꯨ ꯑꯩꯈꯣꯏ ꯑꯣꯏꯔꯣꯏꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯔꯒ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯃꯤꯁꯤꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯍꯧꯔꯒ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯂꯣꯏꯁꯤꯟꯕ ꯃꯤꯁꯤꯡꯅꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯝꯅ ꯄꯤꯅꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯄꯥꯡꯒꯜꯁꯨ ꯍꯥꯞꯄꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯇꯧꯔꯁꯤ꯫
मीना ngang sakpa मीना tauba pumnama si afabani achumbani ꯑꯩꯈꯣꯏꯅ ꯏꯟꯒꯗꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯔꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯒꯨꯝꯅ ꯁꯤꯡꯂꯨꯞꯇ ꯌꯥꯎꯕ ꯃꯊꯧ ꯇꯥꯗꯦ ꯏꯁꯣꯔꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯁꯤꯡꯂꯨꯞꯅ ꯑꯄꯟꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯇꯝꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯕ ꯅꯠꯇꯦ ꯁꯤꯡꯂꯨꯞꯀꯤ ꯃꯄꯥꯟꯗ ꯑꯔꯥꯟ ꯈꯨꯕꯝ ꯂꯩꯇꯦ ꯅꯣꯍꯥꯒꯤ ꯍꯤꯖꯥꯎ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯣꯍꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯈꯛꯇꯅꯤ ꯍꯤꯡꯈꯤꯕꯁꯤ ꯍꯤꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯈꯤꯗꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯈꯣꯏ ꯁꯤꯈꯤ ꯅꯣꯍꯥꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯤ ꯑꯃꯠꯇꯪ ꯍꯤꯡꯂꯝꯕ ꯇꯥꯔꯒꯗꯤ ꯁꯤꯡꯂꯨꯞꯀꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯣꯍꯥꯒꯤ ꯍꯤꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯈꯤꯗꯦ ꯁꯤꯡꯂꯨꯞꯀꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯃꯤ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯏꯁꯣꯔꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯁꯤꯡꯂꯨꯞꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯤꯡꯂꯨꯞꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯀꯥꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯌꯥꯝꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯈꯜꯂꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯔꯕ ꯁꯤꯡꯂꯨꯞꯅ ꯈꯨꯠ ꯊꯝꯕꯤꯗꯨꯅ ꯈꯟꯗꯣꯛꯄꯤꯔꯕ ꯄꯥꯁꯇꯔꯁꯤꯡꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯤ ꯇꯧꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯤꯡꯂꯨꯞ ꯑꯌꯥꯝꯕ ꯃꯦꯟꯂꯥꯏꯟ ꯆꯔꯆ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯄꯥꯁꯇꯔ ꯃꯊꯧ ꯇꯥꯗꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯁꯀ꯭ꯔꯥꯃꯦꯟ ꯁꯦꯝꯃꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯀꯥꯗ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯆꯥꯕ ꯌꯥꯕꯅꯤ ꯊꯛꯄ ꯌꯥꯕꯅꯤ ꯁꯀ꯭ꯔꯥꯃꯦꯟ ꯇꯧꯕ ꯌꯥꯕꯅꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯉꯝꯕꯅꯤ ꯇꯝꯕꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯣꯟꯂꯥꯏꯟꯗ ꯑꯌꯥꯝꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯂꯤꯡꯈꯠꯄꯤꯔꯝꯕ ꯆꯈꯥꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯔꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯒꯁꯨ ꯑꯣꯟꯅꯕ ꯌꯥꯔꯣꯏꯗꯕ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯕꯣꯔꯅ ꯕꯤꯛ ꯊꯜꯂꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯃꯜ ꯊꯝꯕꯤꯗꯕ ꯊꯧꯑꯣꯏꯕꯤꯗꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯔꯣꯏꯁꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯧꯕ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯅꯠꯇꯦ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯏꯁꯥꯅ ꯐꯪꯖꯒꯗꯧꯕ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯅꯠꯇꯦ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯤꯡꯂꯨꯞꯅ ꯈꯟꯗꯣꯛꯄꯤꯔꯕ ꯈꯨꯠ ꯊꯝꯕꯤꯗꯨꯅ ꯊꯥꯎ ꯅꯣꯏꯕꯤꯔꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯁꯁꯤꯡꯅ ꯄꯥꯁꯇꯔꯁꯤꯡꯅ ꯃꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯈ꯭ꯔꯕꯅꯤꯅ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯄꯥꯞ ꯍꯥꯏꯗꯣꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯄꯥꯞ ꯇꯧꯔꯕꯁꯨ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯎꯕꯤꯔꯔꯣꯏ ꯅꯪꯅ ꯇꯧꯕ ꯐꯠꯇꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯔꯔꯣꯏ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯪꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯗꯣ ꯅꯍꯥꯛꯅ ꯉꯝꯈꯩ ꯂꯩꯇꯅ ꯐꯪꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯕ ꯄꯥꯞ ꯈꯨꯗꯤꯡ ꯀꯣꯛꯄꯤꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯄꯥꯞ ꯍꯧꯖꯤꯛꯀꯤ ꯄꯥꯞ ꯂꯥꯛꯀꯗꯧꯕ ꯄꯥꯞ ꯐꯥꯎꯕ ꯀꯣꯛꯄꯤꯈ꯭ꯔꯕ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯇꯧꯔꯒꯁꯨ ꯅꯪ ꯙꯔꯃ ꯆꯦꯟꯕ ꯑꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯄꯔꯥ ꯇꯝꯕꯤꯕ ꯀꯥꯡꯕꯨ ꯊꯣꯔꯛꯂꯦ ꯃꯈꯣꯏ ꯑꯁꯤ ꯊꯧꯖꯥꯟꯗ ꯍꯛꯆꯤꯟꯕ ꯀꯥꯡꯕꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯁꯤ ꯑꯣꯟꯂꯥꯏꯟꯗ ꯑꯁꯤꯒꯨꯝꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯋꯥꯄꯥꯎ ꯈꯨꯗꯤꯡ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯔꯔꯣꯏꯁꯤ ꯃꯃꯥꯡꯉꯩꯗꯗꯤ ꯑꯔꯥꯟꯕ ꯇꯝꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯞꯅ ꯂꯥꯞꯅ ꯆꯠꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯑꯔꯥꯟꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯕ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯇꯝꯁꯤ ꯑꯣꯏꯔꯕꯅꯤ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯒꯣꯁꯄꯦꯜ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯏꯁꯄꯤꯀꯔ ꯑꯌꯥꯝꯕ ꯕꯤꯂꯤꯌꯣꯅꯤꯌꯔ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯁꯤꯅ ꯁꯟꯗꯣꯛꯄꯁꯤ ꯅꯈꯣꯏꯅ ꯏꯁꯣꯔꯗ ꯌꯥꯝꯅ ꯀꯠꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯒꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯗꯤ ꯄꯩꯁꯥꯗꯨ ꯄꯨꯔꯛꯑꯣ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯦ ꯃꯆꯥ ꯄꯣꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎ ꯇꯝꯕꯤꯔꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇ ꯕꯦꯅꯤ ꯍꯤꯟꯀ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯃꯤꯗꯨꯁꯨ ꯄ꯭ꯔꯣꯁꯄꯔꯤꯇꯤ ꯒꯣꯁꯄꯦꯜ ꯁꯟꯗꯣꯛꯄꯅꯤ
मा मसानसु पैसा तु पुरो प्रार्थना तौगे अदुगा पैसा मचा पोकनी था अमगि मनुंगदा नंग थबक अचौबम फंगनी हप्ता अमगि मनुंगदा नंग प्रमोशन कारनी हाइना सारमोन तंबीरीबा मीसिंग अदो कयागी मति अकीबगी मसक इचिन इनाउस मीसिंगी ममित उत्साइदुना ईश्वरगी वाहेबु लाना तंबी असिगुम मयाम अमा लेरी एना खरदंग हाइजबनी ngasi aina mayamda haijaningbadudi aikhoidi thawaigi mapana houkrabani thawaigi oiba phabu pau aikhoina taba phangjaduna thawaigi oiba khristabu aikhoina lausinjaduna thawaigi mapana houkraba aikhoini maramaduna haksangi mapana aikhoina loisillaroisi thawaigi mapana houraga thawaigi mapana loisinba Khristan punsini aikhoina lelibasi online da khakta nate hojiki matamda koi chatpa thawga loisingsu leiri इश्वरना कौबीबगी मतुंगिना सिंगलुब अमदा थौगन तौदुना लेइबा नत्तबा पास्टोरेट अमदा थौगन तौदुना लेइबा सुनत्तबा ऑफिस अमदा मिशनगी ऑफिस अमदा थबक थौगन तौदुना लेइबा सुनत्तबा कोई चतुना ख्रिस्तान ओइख्रबा मीसिंगदा वपाउ संदोकपा कांगबु अमसु लेइ चिनिनाउसा थाजदबा चिनिनाउसिंगदा नत्तबा ख्रिस्तान ओइदुना सिंगलुबता नुंगाइना हराव हराव लेजरीबा मीसिंगदा मखोइना मपुनसिदा सुक्ता ताद्रिबा तोंगानबा अफबा पाउ संदोकपा मी मयामसु लाई हुजिसु लाई कोइ चतुना कदाइदा ख्रिस्तान लेइ मालेमगी मफम कदाइदा करम्बा कुनादा करम्बा खुंगंगदा करम्बा चिंगदा ख्रिस्तान लेइ हाइदुना मखोइगी डॉक्ट्रिन संदोकपा कांगबु लेइरि चिनाउसा पृथ्वीसिदा तोंगान सिंगलुब लेइरि मसा मसागी डॉक्ट्रिन लेइ मसा मसागी चटनबी ट्रेडिशन लेइ अखोइना जाउरिबा सिंगलुबसिंग अदुदा अखोइना थाजबा जाना जाउदुना यीशु ख्रिस्टगी थवल सितौगदौबनी चिनाउसा अतोप सिंगलुबकी मीसिंग अखोइना चिंगसननबसु होटनरोइदौबनी कनागुमा मना अखोइगी सिंगलुबदा चंगजरके हाइरो फावबदा माना होजिक लेरिबा सिंगलुब अदुगी लुचिंगबसिंगदगी अयाबा पुरऊ नो ऑब्जेक्शन सर्टिफिकेट पुरऊ हाइना हाइनगदौ मतम असिदा कोई चतुना कदाइदा थेमदोकपा जाबा ख्रिस्तान लेइ हाइदुना कोई थीबा मीसिंगसु लेरिबनी अदुंगै चही लिसिंग अनिगी ममांगदा जेरूसलेमगी जिहुदी ख्रिस्तान सिंगना तौरंबदो हौजिकसु लेरि मरमदुना पोलना थवाइगी मपाना हौख्रबा गलतियागी ख्रिस्तान सिंग असिना करिगिनो मी खरना संदोकपा तोंगानबा फबो पाउ तारगा मखोइने हेक्ता थाजदुना हक्सांगी मपाना लोइसनगे होनरिबसी हाइदुना हे अपंगबा गलतियागी मीसा हाइदुना मखोइबु चैबीबनी नुंसीना चैबीदुना थौगतपीबनी इंसिनबीबनी अदुमना अरानबा फबो पाउ संदोकपा लागलेबा मीसिंगबु लाना तंबीबा लागलेबा मीसिंग अदु हुईसिंगनी हाइना फावबा पोलना हाइबनी ऐना हाइबना ते चिनाउसा शास्त्रदा जाउरिबनी अथीबो वहाई सिजनदुना ngangbani aduna चिनाउसा पोलगी वहाई ngakhtang wairaga hojikandasु hui mayam leiri asigumba huising asigi matung aikhoina illaroisi aikhoidi thawaigi mapana haukhibani aikhoi thawaigi mapana loisinminarasi hakchangi oiba wakhal amasung thabak khudingdagi lapna chenthokhtuna thawaigi mapana loisinba ngamnanaba aikhoi hotnaminarasi isorna soidana pangbigani इश्वरना मागे वहाईबु थौजान बिरसनु आमेन।